Chahi asigi November 3 tagi Houna Pradhanmantri Jan Arogya Yojana Pmjay Amadi Chief Minister gi Haksel Tengbang Cmht card season aduna private hospital singda lemna layeng pathap chathariba singdagi SARS lawba hawdagani card asigi leidiba due singdok laktriba phawba card asi Chatnararoi Hairi Association of Healthcare Provider India AHPI Manipur State chapter gi President Dr. Palin Khondongbamna Phongdorakli wafamasi ngasi lamfelda leiba Indian Medical Association ima Manipur State branch ta AHPI gi President Vice President yauna Babina Hospital gi Medical Superintendent Amadi Hospital asida dialysis athariba patient party gi mihut yauna pangthokiba paugi mifam amada phongdokibani mifam aduda mahakna makha taraduna lamdam asida leidiba AHPI Manipur State chapter gi makhada leidiba private hospital nifu humdoi asigi khaktada PMJAY gi oina lupa karor maudarom lenga ki maikaidegi pithokna leirakpa asina sada humphudegi humdra phawba haksel card season aduna layeng pathap chathariba private hospital sing chalaiba matamda awat pakaya leirakpa amadi khudong chadaba kaya mayok narakpana Pirep asi laurakibani hiramasigi matangda mari leinaba department gi miyoi sing unaduna due leidiba senpham sing thidoknaba taknaduna lakpa khaknatana governor fawba unaduna wari sanabasu laikre amadi leidiba due singdoklagani haibagi thazaba commissioner gi maikedi pirakpa laikrabasu ngasi fawba pithoktaba amadi hospital sing asida haksel card season aduna nongma kangdana layeng liba amadi dialysis tawriba sing asina hospital sing asida hena kudong chadaba mayokna halle masida natana pharmacy sing desu kudong chadaba ohele haiki maram sing asi leibana lakliba November gi tarik taruk tagi Houna hairiba card sing asi Chatnararoi karigumba hairiba matam asi phawbagi manungda lenga ki maikaidegi leidiba due sing pithoraklabadi makha tana hanagum layeng gani haiba wafam sing phongdokibaga loinana hospital sing na mayok nariba kudong chadaba amadi patient sing na thengnarakadaba awaba sing asi gi khanduna mari leinaba sing na leidiba due sing thidokduna hospital amadi patient sing na thengnariba awaba sing asi kokhanbinaba governor amadi mari leinaba sing gi pukning tingsilakli amaromda mifam aduda Babina Hospital da haksel card sing season aduna layeng pathap chathariba anaba sing gi mihut sinduna sarukya kibi Lakshmi na haikibada Mahaki apokpa masagi anaba amadagi hospital asida haukiba chahi mangarom asi hapta amada anirak dialysis tawduna lakli amadi atai anaba kayasu hapta amada ahumlak marirak dialysis tawba anaba su yauri karigumba lengakna paisa pithok pidre haiduna haksel card sing asi sizinaba yaraktaba thoklabadi changliba senjang asida layeng bangambagi pambai leitre maram sing asi leibana lengaki mari leinaba singna hiram asida akhanaba miteng changbiduna leidiba due sing kokthokpiyu amadi awa ana nanglaba praja singi awaba sing kokpiyu haiba wafam sing phongdoki PMJ or Ayushman Bharat sida 2018 dagi impanel tawi adug loinana masi bhausi layeng bagi saruksi kai free da tawraga government na reimburse tawrakba sigi mongda sathajabani masigi quantum si ekoi private sector quantum si amna chawi in terms of other services diagnostic ki hairo operation ki hairo yamna chawba koi state sigi health ki responsibility se koi private sector na yam chawna kalimni adu tension laga akoina dialysis si manipur gi oina tha amada 8000 dialysis se private sector na tawi si aina khanjabada 80% of the dialysis in the state or private sector na 80% gumba koina masigi responsibility lawga sathajarapani aina dialysis panjabagi maramdi masi yamna unique oiba aduga ongoing oina maintenance oina sathaba tokpuya daba adumba na bo oibeduda aina masigi koina karai bhawba koina private sector na aduga PMJ simadi center na lepkadabanina center dagi 90% share lakadaba aduga somdagi manipur dagi 10% aduga pigadaba aduga koi pithogadabani na haina thambi adubu matamsi sangapada koi desu kitang jingna bukhrasu legjai pira kadra pira oidra adum pi tha manungda adubu state kharadadi magi leiriba situation madungina Jangnaina Pangdabasi koi tai. Se dialysis se apoi ki ai ki pabung se dialysis tawri se chahi manga mung sureba.
ꯑꯗꯣ ꯗꯥꯏꯂꯥꯏꯁꯤꯁ ꯍꯥꯏꯁꯤꯗꯤ ꯃꯥꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯁꯤꯗꯤ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯇꯧꯕꯅꯦ ꯑꯗꯣ ꯑꯅꯤꯔꯛ ꯅꯠꯇꯕ ꯍꯞꯇꯥ ꯑꯃꯗ ꯑꯍꯨꯝꯔꯛ ꯇꯧꯕ ꯌꯥꯎꯔꯤ ꯃꯔꯤꯔꯛ ꯇꯧꯕ ꯐꯥꯎ ꯌꯥꯎꯔꯤꯑꯕ ꯅꯣꯡꯃ ꯇꯧꯍꯧꯗꯕ ꯃꯇꯝꯗ ꯃꯣꯏꯗꯤ ꯐꯨꯡꯒꯠꯂꯛꯇꯅ ꯑꯗꯒꯤꯗꯤ ꯑꯗꯨ ꯀꯣꯝꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝ ꯂꯥꯛꯇꯅ ꯁꯤꯕ ꯐꯥꯎꯕ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯗꯥꯏꯂꯥꯏꯁꯤꯁ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗꯤ ꯑꯩ ꯉꯁꯤꯗꯤ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏ ꯍꯥꯏꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯇꯧꯗ ꯌꯥꯗꯕ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯇꯧꯗꯕ ꯌꯥꯗꯕ ꯄꯣꯠꯅꯤꯅ ꯁꯤꯗꯩꯁꯤꯗ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯗꯥꯏꯂꯥꯏꯁꯤꯁꯀꯤ ꯑꯃꯨꯛꯀꯤ ꯆꯥꯔꯖꯁꯦ ꯏꯟꯖꯦꯛꯁꯟ ꯌꯥꯎꯔꯒ ꯑꯦꯔꯥꯎꯟ 5,000 ꯃꯨꯛꯇꯤ ꯑꯗꯨꯝ ꯆꯪꯉꯦꯕ ꯁꯤꯁꯦ ꯂꯣꯏꯅꯃꯛ PMJY ꯅꯠꯇ꯭ꯔꯒꯅ CMHT ꯀꯥꯔꯗꯁꯤꯅ ꯄꯨꯊꯣꯛꯑꯒ ꯍꯧꯖꯤꯛ ꯐꯥꯎꯗ ꯇꯧꯔꯒ ꯂꯥꯛꯏꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯩꯇꯕꯤꯗ ꯍꯧꯖꯤꯛ ꯔꯤꯏꯝꯕꯔꯁꯃꯦꯟ ꯅꯠꯇ꯭ꯔꯒꯅ ꯑꯥꯏꯗꯔ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯦ ꯄꯦ ꯇꯧꯔꯒ ꯇꯧ ꯍꯥꯏꯔꯒꯗꯤ ꯁꯤꯗꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯔꯒ ꯂꯩꯕ ꯀꯥꯡꯕꯨꯗꯗꯤ ꯊꯥ ꯑꯃꯗꯗꯤ ꯑꯦꯔꯥꯎꯟ 30,000 ꯃꯨꯛꯇꯤ ꯑꯗꯨꯝ ꯑꯦꯔꯦꯟꯖ ꯇꯧꯗꯕ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄꯗꯗꯤ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯅꯥꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯄꯨꯔ ꯆꯠꯂꯨꯅꯤ ꯒꯣꯔꯃꯦꯟ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯁꯨ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯁ꯭ꯀꯦꯗ꯭ꯌꯨꯜ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯅꯣꯡꯃ ꯑꯍꯤꯡ ꯂꯦꯛꯑꯒ ꯑꯦꯗꯃꯤꯁꯟ ꯇꯧꯔꯒ ꯅꯠꯇ꯭ꯔꯒꯗꯤ ꯐꯪꯗꯦꯕ ꯑꯗꯨꯁꯨ ꯇꯥꯟꯅꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯑꯅꯥꯕ ꯃꯌꯥꯝꯁꯦ ꯍꯥꯟꯅꯒꯤ ꯃꯁꯥꯒꯤ ꯄꯦꯁꯦꯟꯁꯨ ꯂꯩꯖꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤ ꯑꯃꯨꯛ ꯃꯣꯏꯗ ꯑꯃꯨꯛ ꯆꯠꯄ ꯃꯇꯝꯗ ꯕꯦꯗ ꯐꯪꯗꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯃꯌꯥꯝ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯑꯁꯣꯟꯕ ꯑꯅꯥꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯄꯨꯔ ꯆꯠꯐꯝ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯍꯣꯞ ꯁꯔꯀꯥꯔꯅ ꯇꯣꯜꯂꯤꯕ ꯄꯩꯁꯥ ꯈꯔꯁꯦ ꯁꯤꯡꯗꯣꯛꯄꯤꯔꯒ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯑꯗꯨꯝ ꯁꯤꯖꯗꯕꯨ ꯑꯣꯏꯔꯦ ꯕꯕꯤꯅꯥꯗꯕꯨ ꯑꯣꯏꯔꯦ ꯑꯦꯁꯤꯌꯥꯟꯗꯕꯨ ꯑꯣꯏꯔꯦ ꯂꯩꯔꯤꯕ ꯃꯐꯝ ꯃꯐꯝꯁꯤꯡꯁꯤꯗ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯑꯗꯨꯝ ꯇꯧꯍꯟꯕꯤꯕ